ꯂꯩꯕꯥꯛ ꯑꯃꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯁꯣꯊꯔꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ (MSF) ꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯦꯝ ꯅꯤꯉꯣꯝꯕꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯝꯖꯥ 2017ꯒꯤ ꯖꯅꯨꯋꯥꯔꯤ ꯇꯥꯡ 19ꯗ ꯍꯧꯗꯣꯛꯈꯤꯕ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟꯒꯤꯗꯃꯛ ꯁꯦꯟꯇꯔꯅ ꯊꯥꯗꯔꯛꯄ ꯁ꯭ꯀꯤꯝ ꯀꯌꯥ ꯌꯥꯎꯕ ꯁꯦꯟꯊꯪꯁꯤꯡ ꯑꯗꯨ ꯂꯅꯥꯏ ꯐꯨꯔꯤꯠ ꯈꯥꯎꯗ ꯂꯣꯠꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯀꯨꯝꯖꯥ 2018ꯒꯤ ꯑꯣꯒꯁꯇꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯊꯥꯛꯇ ꯂꯩꯔꯕ ꯃꯍꯩꯂꯣꯏꯁꯪ 17 ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯊꯥꯛꯇ ꯑꯣꯟꯈꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯊꯥꯛꯇ ꯑꯣꯟꯈꯠꯂꯕ ꯁ꯭ꯀꯨꯜ 17 ꯑꯁꯤꯗ ꯂꯩꯒꯗꯕ ꯁꯕꯖꯦꯛ ꯋꯥꯏꯁ ꯂꯦꯛꯆꯔꯔ ꯄꯣꯁꯠꯁꯤꯡ ꯄꯤꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯑꯈꯟꯅꯕ ꯇꯤꯝꯁꯤꯡꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 30 ꯑꯃꯁꯨꯡ ꯖꯨꯂꯥꯏ 1ꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯩꯔꯝꯗꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯃꯗꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯆꯂꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯖꯟ ꯍꯧꯔꯝꯗꯕ ꯁ꯭ꯀꯨꯜ ꯈꯔꯁꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯑꯣꯟꯈꯠꯂꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯑꯣꯖꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯍꯥꯏꯕꯁꯤ ꯃꯦꯟ ꯄꯥꯋꯔ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯗ ꯆꯥꯎꯅ ꯑꯍꯣꯕ ꯂꯩꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯇꯣꯞꯄ ꯃꯤꯁꯟ ꯑꯃ ꯍꯧꯗꯣꯛꯄ ꯃꯊꯧ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯈꯣꯡꯖꯣꯝꯗ ꯂꯩꯕ ꯂꯂꯤꯠ ꯃꯥꯙꯣꯕ ꯁꯔꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯃꯛꯀꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗ ꯂꯩꯕ ꯁꯦꯛꯃꯥꯏ ꯈꯨꯝꯕꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯆꯠꯇꯨꯅ MSFꯒꯤ ꯑꯈꯟꯅꯕ ꯇꯤꯝꯁꯤꯡꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯁ꯭ꯀꯨꯜ ꯑꯅꯤ ꯑꯁꯤ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯊꯥꯛꯇ ꯑꯣꯟꯈꯠꯈ꯭ꯔꯕ ꯁ꯭ꯀꯨꯜꯁꯤꯡꯅꯤ, ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯅꯤ ꯑꯁꯤ ꯍꯦꯗꯃꯥꯁꯇꯔ ꯅꯠꯇ꯭ꯔꯒ ꯍꯦꯗꯃꯤꯁꯇ꯭ꯔꯦꯁꯅ ꯆꯂꯥꯏꯍꯟꯗꯨꯅ ꯊꯝꯂꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥꯅꯣ, ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯃꯥꯡꯍꯟꯅꯕꯒꯤ ꯂꯝꯕꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯪꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯂꯩꯉꯥꯛꯇ ꯍꯪꯅꯤꯡꯂꯤ꯫ ꯈꯣꯡꯖꯣꯝꯗ ꯂꯩꯕ ꯂꯂꯤꯠ ꯃꯥꯙꯣꯕ ꯁꯔꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯅꯦꯛꯄ 4 ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯀ꯭ꯂꯥꯁ 11 ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝ ꯈꯛ ꯍꯥꯡꯗꯣꯛꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄꯨꯟꯅ ꯃꯍꯩꯔꯣꯏ 15 ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗ ꯂꯩꯕ ꯁꯦꯛꯃꯥꯏ ꯈꯨꯝꯕꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯄꯨꯟꯅ 24 ꯔꯣꯝ ꯅꯦꯛꯂꯒ ꯆꯂꯥꯏꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯀ꯭ꯂꯥꯁ 11 ꯑꯃꯗꯤ 12ꯇ ꯃꯍꯩꯔꯣꯏ ꯄꯨꯟꯅ 40 ꯂꯩꯕ ꯑꯁꯤꯗ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯑꯣꯖꯥ 4ꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯂꯦꯚꯦꯜꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯑꯁꯤ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯊꯧꯁꯤꯜꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯗꯦ꯫ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯂꯦꯚꯦꯜꯒꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯄꯣꯁꯠ ꯚꯦꯀꯦꯟꯁꯤ ꯑꯃꯗꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯍꯥꯟꯅ ꯂꯅꯥꯏ ꯁ꯭ꯀꯨꯜꯁꯤꯡꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯇꯥꯛꯂꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛ ꯒꯚꯔꯟꯃꯦꯟꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯥꯛꯍꯜꯂꯝꯕ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟꯅꯣ? ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯑꯞꯒ꯭ꯔꯦꯗꯦꯁꯟ ꯇꯧꯈ꯭ꯔꯕ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯣꯖꯥꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕ ꯑꯁꯤ ꯑꯣꯖꯥ ꯃꯄꯨꯡ ꯐꯥꯅ ꯂꯩꯍꯟꯁꯤ ꯃꯤꯁꯟ ꯍꯥꯏꯅ ꯑꯈꯟꯅꯕ ꯃꯤꯁꯟ ꯑꯃ ꯃꯊꯧ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯤꯁꯟ ꯑꯁꯤ ꯑꯃꯨꯛ ꯍꯧꯗꯣꯛꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯑꯣꯖꯥ ꯑꯃꯠꯇ ꯂꯩꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟ ꯑꯦꯁꯅ ꯈꯨꯃꯥꯡ ꯌꯥꯡꯁꯤꯟꯅ ꯆꯪꯁꯤꯟꯗ꯭ꯔꯤꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯟꯊꯪ ꯀꯥꯏꯊꯔꯛꯇ꯭ꯔꯤ ꯍꯥꯏꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯟꯊꯪ ꯀꯥꯏꯊꯔꯛꯄ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕꯤꯌꯨ꯫ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯍꯥꯏꯕ ꯃꯤꯁꯟ ꯑꯁꯤ ꯗꯦꯜꯂꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯥꯗꯔꯛꯄ ꯁ꯭ꯀꯤꯝꯗ ꯌꯥꯎꯕ ꯄꯩꯁꯥ ꯂꯣꯛꯅꯕ ꯃꯤꯁꯟ ꯑꯣꯏꯔꯕ꯭ꯔꯥ? ꯂꯩꯒꯗꯕ ꯑꯣꯖꯥꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯩꯍꯟꯕ ꯌꯥꯗꯕ ꯃꯤꯁꯟ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜ ꯈꯛꯇꯃꯛ ꯁꯥꯅꯕ ꯂꯩꯕ ꯃꯤꯁꯟ ꯑꯣꯏꯕ꯭ꯔꯥ? ꯃꯤꯁꯟ ꯑꯃꯃꯨꯛ ꯃꯊꯧ ꯇꯥꯔꯕ꯭ꯔꯥ? ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯈ꯭ꯔꯕ ꯁꯦꯀꯦꯟꯗꯔꯤꯁꯤꯡ ꯑꯁꯤ ꯑꯣꯖꯥ ꯂꯩꯔꯝꯗꯕ ꯑꯁꯤ MSFꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯥꯖꯅꯤꯡꯗꯦ꯫ ꯑꯣꯖꯥ ꯃꯄꯨꯡ ꯐꯥꯅ ꯂꯩꯍꯟꯁꯤ ꯍꯥꯏꯕ ꯃꯤꯁꯟ ꯑꯃ ꯃꯊꯧ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯣꯖꯥꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯩꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯥ?